mama application sigi file tawba sigi mamang da lacting aina kitang chithaja hoba ma leire trademark ki da aina ngasai panjagi badu mark symbol pattern hai ko sina taba akhoi gi egg mark haidana so ma leire egg mark sina akhoi gi chana thakna bagi samna harbada MDS masala hai basi kuina lisang sina akhoi na mi pung khudi mang na khangna laba aduguma masala ni dana ko ana sumba MDS masala je akhoi na chicken thongbada oiro amada oiro seasonaba matamda mahau hena lei ka haibase masi akhoi na loina khangine ba taste tu da ko aduna makhoi sina egg mark haiba akhoi gi aduna tadna service mark haidana so ma leiba ko service na akhoi na kai haini akhoi gi cafe ta oiro natraga kai haini akhoi gi hujikti ola kaina leidana magi service pi base adagi Amazon gi adagi Myntra gi adagi akhoi gi cab services mayam ma leiri se suguma mayam sin moina service pi base sizu mak adumba trademark manungda challe ba ko ado sujata masi akhoi na ngasi aigi puthoraiba service se mayam mamangda khangan gi haitaraga di natraga aina puthoraiba product sigi aina kaigumba phajana mark se tawre ba ko se phajana pire phajana laiteng je piraga yam phajana aina market se puthok ninge ba puthok tingai aina sagatcharek pani ko consumer sing sigi damakta ado masi ai adoi tardi ai register tawbam di darka le ba ko ado compulsory di oide maram di trademark se register tawni haibagi mandatory compulsory di oide maram di adu hena kana babu di register taw bane di hena kana ba ko adu makna mana register taw da taraga di khoi sai wise da ko aina manipur sida aina pothok ama aina potho trademark se pire puthorei pot se manipur da di ai kan bangam gane ba ai register taw darga su mayam sina khangna doine ba maram di aina machal puthore ba ko machal se machangai putho hujik trademark phanga bani ko manipur gi dia machang se aina puthorok pa matam da manipur da di ma se mayam sina loi khangai kanana puthorok pa no kanana kamaina taw puthorok pa no is kangane ba masi Rajasthan da natraga Jammu da natra Delhi da kanagum chak mana sara macha sigi machang kaino si masala se puthore en khala se ba adoi tadi adoi wai di luradra maram di ma document mayama documentation mayama ma proof mayam changa ka doine ba adoi wai du da ne ba registration ta ho basne hena khudong cha ba heli haise ana aina register tawge hai taraga di moigi trademark ki sumoi office layeba ko ado hujikti online gi khuthang da suloine yaraba male adi aduga tangtana manipur da di khoi gi hujik phaugi di kaino da mastic se manipur science and technology council ko makhoi da chatla kanda patent gi di makhoi da lei moina agent oibane ado manipur da su agent mayam ma leirabane ba ko masi pekha tharaga moi khallaga oibane aduna patent office da dum chatla kanda makhoi na applicant du gi khuthang da ne makhoi na dum mating pangkhra gani aidi akhoi gi di khwai dei nakna baje Kolkata ni dana ko ana makhoi na mohoi akhoi gi behalf ta moina dum loina mak process mayam du moina adum dil taw bigrani hai tare adu once register taw gi taraga di ai gi product to ai chahi tara gi di ai gi mapu oibagi aingonda right ti phangani adu ngasi chahi tara se hokre hai taraga suna trademark ting asai consumer ga chana thakna ba season na ba pot oibani na ko madi chahi tara se he hogi taraga su nongan baga amu renew to ba yai ba sumaina aina he ngamjari gai ai phi do thira kanda renew tawra chakani ba sumaina thamjage